ꯑꯗꯨꯒꯤꯅ ꯃꯣꯏꯁꯦ ꯊꯥꯗꯣꯔꯛꯑꯒꯁꯨ ꯑꯃꯨꯛ ꯗꯤꯇꯦꯟꯁꯟ ꯁꯦꯟꯇꯔꯗ ꯊꯝꯕ ꯇꯧꯕꯁꯨ ꯅꯨꯄꯥꯗꯨꯅꯅꯦ ꯃꯔꯥꯟ ꯁꯤꯔꯤꯁꯦ ꯉꯁꯥꯏ ꯇꯧꯕ ꯍꯥꯏꯕꯤꯕ ꯑꯣꯊꯣꯔꯤꯇꯤꯗꯔ ꯒꯃꯦꯟꯗꯔ ꯃꯣꯏꯅ ꯒꯣꯔꯃꯦꯟꯒꯤ ꯄꯣꯂꯤꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯀꯧꯖꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯖꯨꯟꯒꯤ ꯗꯦꯠ 27ꯗ ꯏꯟꯗꯤꯌꯥ ꯐꯣꯔ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯗꯅ ꯑꯃ ꯁꯂꯥꯏ ꯇꯣꯈꯥ ꯍꯥꯏꯗꯅ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯩꯅꯣꯒꯤ ꯋꯥꯌꯔꯁꯀꯤ ꯀꯩꯅꯣꯗ ꯃꯥꯒꯤ ꯇꯦꯂꯤꯐꯣꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯤꯖꯟ ꯗꯤꯄꯥꯔꯠꯃꯦꯟꯗ ꯈꯔ ꯔꯣꯡ ꯑꯦꯂꯤꯒꯦꯁꯟ ꯈꯔ ꯇꯧꯕ ꯐꯣꯜꯁ ꯑꯦꯂꯤꯒꯦꯁꯟ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯈꯔ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯔꯤꯐꯥꯏ ꯇꯧꯖꯒꯦꯅ ꯀꯧꯖꯕꯅꯤ ꯀꯩꯅꯣꯅꯤ ꯃꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯅꯨꯃꯤꯠ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯗ ꯑꯦꯂꯤꯒꯦꯁꯟ ꯇꯧꯔꯤꯁꯦ ꯏꯁꯤꯡ ꯊꯛꯅꯕ ꯏꯁꯤꯡ ꯇꯣꯏꯂꯦꯠꯀꯤ ꯏꯁꯤꯡ ꯄꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯏ ꯇꯦꯂꯤꯐꯣꯟ ꯇꯧꯕꯗ ꯄꯩꯁꯥ ꯂꯧꯏ ꯍꯥꯏꯕ ꯑꯗꯨꯒ ꯃꯤ ꯂꯧꯊꯣꯛꯄꯒꯤ ꯄꯩꯁꯥ ꯂꯤꯁꯤꯡ ꯌꯥꯡꯈꯩ ꯄꯤ ꯀꯥꯏꯗ ꯈꯔ ꯑꯗꯨꯃꯥꯏꯅ ꯈꯔ ꯐꯣꯜꯁ ꯑꯦꯂꯤꯒꯦꯁꯟ ꯈꯔ ꯇꯧꯕ ꯀꯩꯅꯣꯅꯤ ꯏꯁꯤꯡ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔꯁꯦ ꯑꯩꯈꯣꯏ ꯁꯤꯗ RO ꯑꯩꯈꯣই ꯋꯥꯇꯔ ꯐꯤꯜꯇꯔ ꯑꯗꯨꯝ ꯊꯝꯃꯤ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯗꯨꯝ ꯃꯣꯏꯅ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯑꯗꯨꯝ ꯂꯧꯍꯜꯂꯦ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯂꯩꯇꯦ ꯏꯔꯨꯖꯕꯁꯨ ꯅꯣꯡꯃꯗ ꯃꯣꯏꯅ ꯏꯔꯨꯖꯕꯁꯤꯗꯤ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯍꯞꯇꯥ ꯑꯅꯤꯗ ꯑꯃꯨꯔꯛꯀꯨꯝꯕ ꯂꯨꯍꯜꯂꯦꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯏꯁꯤꯡ ꯇꯥꯡꯕ ꯃꯇꯝ ꯑꯣꯏꯔꯕꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯋꯥꯇꯔ ꯇꯦꯡꯀꯔ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯔꯤꯖꯥꯔꯚꯔꯁꯨ ꯁꯤꯗ ꯂꯩ ꯑꯗꯣ ꯋꯥꯇꯔ ꯇꯦꯡꯀꯔꯁꯦ ꯑꯩꯈꯣꯏꯅ ꯏꯚꯟ ꯑꯩꯈꯣꯏ ꯄꯣꯔꯣꯝꯄꯥꯠꯀꯤ ꯀꯩꯅꯣꯗ ꯐꯪꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯀꯩꯅꯣꯗꯒꯤ ꯏꯁꯤꯡ ꯂꯧꯔꯒ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯗꯨꯝ ꯄꯤꯌꯦꯕ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯃꯣꯏꯅ ꯏꯔꯨꯖꯕꯁꯦ ꯅꯣꯡꯃꯗ ꯑꯗꯨꯝ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯏꯚꯟ ꯀꯝꯄꯣꯔꯐꯥꯎ ꯑꯗꯨꯝ ꯃꯣꯏ ꯑꯗꯨം ꯁꯨꯕꯅꯦ ꯍꯞꯇꯥ ꯑꯃꯗ ꯀꯝꯄꯣꯔꯒꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯅꯤ ꯏꯔꯨꯖꯕꯗ ꯃꯣꯏꯁꯦ ꯌꯥꯝꯗꯕꯗ ꯕꯥꯇꯤꯟ ꯌꯥꯝꯗꯕꯗ 50-40 ꯍꯦꯟꯅ ꯏꯔꯨꯊꯣꯛꯑꯦ ꯑꯩꯈꯣꯏ ꯑꯗꯨꯐꯥꯎꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏ ꯊꯤꯡꯕ ꯌꯥꯎꯏ ꯏꯁꯤꯡ ꯌꯥꯝ ꯇꯥꯡꯉꯛꯑꯒꯗꯤ ꯏꯁꯤꯡ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯣꯏꯗ ꯀꯩꯁꯨ इरुजनब इसिंग पीदब लेते तुम नोमद अमुरक अनिरक दुम यावे मोइन हप्ता अमदा अमुरक कोनतगा हप्ता अनिदा अमुरक काइदि आराम बकेरोने बदु मोइ नुमित खुदिगे दु इरुजब दुम फजन पी बातिन कुनसाने सिने याम सेनागिदि मोइगे मोखोद पीदबे इशु कंपोर शुनबे इसिंग फजन दुम रांग काइना पीएबा अदुगा टेलीफोन तौबदा पैसा लवे हाइबदुदि अदुमसु याम फजन लाले हाइबदि अखोइगी मोइगे टेलीफोन तौलबदमक्ता अखोइना तोंगाना अखोइ मोबाइल थमेबा अखोइगी DG की स्टैंडिंग ऑर्डर की मतुंगिना टेलीफोन अदुम तौहले इवन मोइजे टेलीफोन तौबदि लाइरदना वीडियो कॉलिंग अदुम तौहलेबा समटाइम्स दरकार लेरगदि कोर्ट की ऑर्डर जुदे बिगी अदो अखोइना गसाइगी रिचार्ज पैसा अखोइगी डिपार्टमेंट हापिनी अदो मखोइदा कैसे पैसा तिंगनबा लेते अदुम गसाइगी थाहुम इंटरव्यू लाक्तगदि मागी फैमिली का अदुम वारी साना लोग अखोइ ऑर्डर लेबिनिना अखोइ अदुम तौहले इवन दरकार लेरगदि वीडियो कॉलिंग अदुम तौहले अदुम लेग्रे अदुगा हुजिकी मी थादोकपगी पैसा लुपा 50 लवेरा म चार्ज अमसु तौरेबा अदो अखोइ सिदैसिदा लेगल एड क्रेडिट ले को लेगल सर्विस ले फ्री दा अदुम लेगल केनो तौबा लेगल सर्विस पीबा हाइतारे अदो कनागुंबा सिदा लेबा प्रिजनर सिंग हुजिकी फॉरेनर सि नतबा अखोइ लोकल की मणिपुर की प्रिजनर सिंगोदा ngsaigi legal aid की उकिल सिंगसे पामदना तोंगान मोइ तोंगान ngchebsu yaweba adumai moina ukil neega paisa pina bodu de khoi khangdre ko pina rambe ai de khoi no urure adu moina su khoi da kan da legal keno legal aid की ukil pam da bi topo kil ko biu habidi lei ko adu unale adu gi unhalaga moi lokthona paisa pina bodu di ngsaigi moi ga tongna jamni akhoi ga di mari le ndre paisa lisnya khai pi bra lam pi bra de khoi no khangdre अदुदि मोइ उकिल दुगा गानारंगने बदुदि अदु मोइगी सु तोंगाना फॉरेनर हाइदि बर्मिस की सिटीजन ओरगसु मणिपुर मोइगी मी म्याम लेब को मोइ लौथोनबा दु म्याम लाएब अदुगा तोंगनरगा पैसा पिनरंगा दुदि दुमदे खोइना खंगदे सि अदुने अतोपा हंगर स्ट्राइक तौबे मरमसे मेन कोसे ते केंते की नते मोइदा इसिंग अखोइदा तौरिबा हंगर स्ट्राइक से मोइगी डिमांड से मोइदा चाक पिजदे अगी लाइंग बिदे इरुजा हंदे दुगुंबा अमते नतेबा मोखोगे हंगर स्ट्राइक से जेदगी थादो हाइबने जेदगी थादोक पियो हाइबा अदो खोइना हाइ जेदगी थादोक पिसे खोइना नमदे मोइदे मरमदे मोइसे कोर्टना थाजलकपनी कोर्ट के अयाबा यावदा खोइ थादोक नमदे हाइबा अदुगा मरोइना मोइदि केनोनी
foreigner act 14 foreigner act palakoni ne heta bail pira ga ju hujiki irang sin mar mor ga moi che heta khun manipur thado pa yati ba ai moi gi keno da Myanmar da adum send back to do le ko ai deportation to do adu process me am ready government ge akoi India Minister of Home Affairs le yogi ko Minister of External Affairs yogi akoi manipur government ga tai up to ga moi gi Myanmar gi embassy kai kai di aya ba yawar kan da moi gi particular me am khoi na tha ne ba madu gi clarification phajna la kar moi deportation to ne ba madu gi dabak ta moi na ka strike to le thado pi hoina khoi na ngam de da aw ta moi gi thado pi ha bi gi demand mo kari ha gi moi na hari se more ai Burma da thado pi gnu ha thado pi gi ha ba ta ga di more da moi ji phar ko mo more da thado pi ho ha aw ta khoi na ju ha da mo do khoi na ngam de di government gi policy ni government na more da thado khoi jum thado kani ko Burma da thado adu de khoi di order du gi ma kha pole khoi na ngam de ha ni madu marung gi ne ba moi da chara he li ate kem te gi na ti ba moi da na ba ke no to di line bi de sa ko ji na pi je de khot adu gum gi amat ta te thado pi yo ne khoi je de khoi di kai ngam de je de order adu ha detention center gi ne ha ji si do no ma ne ba ke no ga so adu ga atopa moi na khoi da cha story se 시기 지주 따르는 거 boom 이제 그 제약이야 그게 누구 몸이 자 스토리예요 시기 마땅히 생각하는 거네 뭐이제 다도 비디오 지금 스타트 오브시 한글 스타트 오브시 쿠키 싱지요 쿠키 싱지 뭐이제 오늘 다도록 그래 뭐이 70 그램 플러스 사이트하는 거 뭐이제 그는 스코터가 강국 비다 친 거가 또 뭐 42 쿠키니 프로테룰레멀레 고요 하독도 봐야 돼. 또 그네 스코리 question 달래. 마두기 스코리 라고 나리가 뭐 이제 그노다 레이네 봐. foreigner detention center 탐에도 사지와기. 마코시 오모 그마토게 뭐 이제 다도 비디르 뭐 이제 스트라이크 하고요. 스트라이크 하고 시다 뭐 이제 저라 해래. 아두리 마두기 누미시데 네버 시게 그노 그나 또 이렇게 거지. 아두 아이 장가가 뭐나 사이기 스트라이크 하고 시다 거기 거기 스타프 신시로 이런 땅 돌아 그러거니. 거기 쇼 투가야 되고 하비디 제문ung 시모를 컨트롤 또 그래. 그래서 거기 사지와게 foreigner detention center에 거기 스탑 양도 우리나 거기 홈가드 kumba 이게 아야 그 그런 창에 봐. 창에 것도 뭐야 되더니 미 맞던데 미 싸마가 푸 그게 많이 레요. 뭐나 거기 그것이 왜냐면 바이러 거기 스파이싱 이제 왜냐면 막 올라 그래요. 장모 해디 뭐네 텍터 버디가 하이다 마두기 아무한테 리폴라 버디가 에이세 라가 지기 이하나나 지기 foreigner 강구 메아마 강구 싱지 스타 야웨비 그나 또 머루는 지기 쿠키 싱지래 쿠키 싱지라 이나 장나가 강나래고 너기 스마네 스콜라 아니 스콜라 아칸다 노이 용다 좀 틀니 하비 모디 좀 야나래 모두 부탁도 좀 미투도 좀 작사래요 이제 60라 700 뭐요 되게 70라 아도 모디 좀 작사래 부탁도 뭐 이나 뭐 거기다 시옷 또 시옷 뭐 비비되기 너희 쇼에 스콜라 아니 너희 다도 온디 쇼에나 스콜라 아니 다도 그냥 하기 뭐 이제 자라히면 또 그런 거 이게 스타일 또 그래요 뭐게 야는 톨로포 가는데 뭐 이게 뭐 미야마 가무 신기는 이게 거기 게토 거기 요기 게이다 어더 로이 톨로가 이 톨로가 이제 정말 거기 그것도 없네 이 통지도 로이 투와요 어더 아이쇼야 싱나 하르게디 쿠키 싱슈야나 그러니나 이라라이나 아따는 뭐이는 레버 까 베렉다나 그 와타나 이시 짱문에요. 짱가를 스마이스마이 보이는 건데 머리 그랬던 거 같아. 뭐나 옹어데 텍터로 봐이다. 오버포터가 이시 하르가 옹어데 텍터 비토고. 아드레드가 세가 거의 그 뭐지 디아가스가 까프니 그 돈도 이 스큐도 오는 거. 아두고 뭐 그때 또 뭐이다 그 시험나 코인다 또 설도 그 패밀리티에 뭐 거의 아좀 하자나 좀 비리 뭐이다 비리 자이장가 거의 좀 대사고 좀 비리고 아주 그슈 뭐이다 또 레바 일리게션제 야암나 베스레스 와 포스 일리게션에 아두기 나이나 이제니 아두네 우리가 거의 카드 한닥다 좀 75 타도 그래 디포테이션 또 그래 마지막으로 진짜 로힝야 까부 방글라데시 까부 매암 레메 뭐 아이디 그노네 로기 마뚱이노고 아이디 foreigner act 파르 코미싱시 사기 디포테이션 또요 뭐 컨트리다 뭐 한디 바이다 거의 진짜 다독다고
ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯄꯣꯠꯁꯤ ꯃꯣꯏꯅ ꯕꯔꯃꯥꯗ ꯊꯥꯗꯣꯛꯄꯤꯒꯅꯨ ꯃꯅꯤꯄꯨꯔꯒꯤ ꯃꯣꯔꯦꯗ ꯊꯥꯗꯣꯛꯄꯤꯌꯨ ꯁꯤꯅꯤ ꯅꯠꯇ꯭ꯔꯒ ꯃꯤꯖꯣꯔꯥꯝꯗ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯗꯤꯃꯥꯟ ꯇꯧꯋꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯔꯃꯤꯁꯤꯡ ꯑꯟꯗꯔ ꯀꯩꯅꯣꯅꯦ ꯀꯟꯚꯤꯛꯁꯟ ꯄꯤꯔꯛꯄ ꯃꯤꯁꯤꯡꯒꯤꯗꯤ ꯃꯣꯏꯒꯤ ꯁꯦꯟꯇꯦꯟꯁ ꯂꯣꯏꯔꯦꯀꯣ ꯁꯦꯟꯇꯦꯟꯁ ꯂꯣꯏꯔꯒ ꯃꯣꯏꯁꯤ ꯀꯩꯅꯣꯁꯨ ꯃꯣꯏꯒꯤ ꯐꯥꯏꯟꯁꯨ ꯊꯤꯔꯦ ꯃꯣꯏꯁꯦ ꯂꯣꯏ ꯂꯣꯏꯔꯦ ꯃꯣꯏꯒꯤ ꯁꯦꯟꯇꯦꯟꯁ ꯄꯦꯔꯦꯠꯁꯦ ꯂꯣꯏꯔꯦꯕꯀꯣ ꯂꯣꯏꯔꯒꯁꯨ ꯃꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯗꯤꯄꯣꯔꯇꯦꯁꯟ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯈ꯭ꯔꯦ ꯈꯔ ꯑꯃꯗꯤ 75 ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ 75 ꯑꯗꯨ ꯑꯩꯈꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯂꯤꯁ ꯑꯃ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯏ ꯂꯩꯔꯤ